ꯐꯪꯗꯕꯁꯨ ꯌꯥꯏ ꯂꯩꯕꯥꯛ ꯑꯁꯤꯗ BJP ꯂꯩꯉꯥꯛ ꯂꯥꯛꯄꯗꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯊꯣꯏꯅ ꯈꯪꯂꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤ ꯅꯥꯠ ꯑꯃꯗꯤ ꯀꯜꯆꯔꯕꯨ ꯁꯛꯈꯪꯕ ꯍꯦꯟꯒꯠꯂꯛꯂꯤ ꯂꯝꯗꯝ ꯁꯤꯒꯤ ꯂꯩꯖꯔꯝꯂꯤꯕꯁꯤꯡ ꯑꯁꯤ ꯌꯣꯛꯈꯠꯄ ꯃꯊꯧ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯒꯤꯗꯃꯛ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯤꯡꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯗꯃꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯂꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯂꯩꯉꯥꯛꯇ ꯆꯪꯂꯛꯈ꯭ꯔꯕꯁꯤꯡꯗ ꯐꯪꯐꯝ ꯊꯣꯛꯄ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯆꯞ ꯆꯥꯅ ꯐꯪꯍꯟꯒꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯁꯥꯒꯠꯄꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯃꯥꯏꯀꯩ ꯑꯃꯠꯇꯗ ꯆꯠꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯃꯔꯣꯝꯗ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛ ꯑꯃꯗꯤ ꯄꯨꯂꯤꯁ ꯑꯥꯔꯝ ꯐꯣꯔꯁꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡꯗ TV mamangda phondaga karem kathai na bakhak yaroi karem naraga taduna leithokadaba legak nate haiba wafam phongtokna makhataki atop state da top country da maybe like virus people who now say once again I on behalf of the state government as per the directions given by the Honorable Union Home Minister Mishasi, I'm inviting all of you, please, Topiro, homecoming, in the Lapio, Already they went for the Tanaganda, Akanda Bharatama, Akanda Manipuri, United Manipuri, United Bharat, United India, strong India. Same with the MAIBAM and the Holy Christian now, so you have to talk to me. Anytime I usually share the high civil number to the world, even my number is open. Anybody, jaga jaga the level now is not there. Anyone message sabi rukho hai, WhatsApp ta tabi rukho hai. Any karai jaga dano kari dano koi laga maya bhi. Please stop it among the man still the dilemma with the nabi responsibility next to koi loge hai koi matin paanse hai. Assam Rifles वगैरह army वगैरह BSF वगैरह share here Manipuri police we are all ready. Mocking sitting in front of the TV. Don't do it. We will not compromise. We will not be a silent spectator because we are serious. कोई न कोई न भागी करी मेरे का ताकत बहुत सरकार हो गई है मरम देखो ये हम seriously तो है भावों में हम चिन्ह न तो गवर्नमेंट कोई नहीं है भावों तो नहीं है लगे कोई तो committed वैसे केम तो है असम राइफल केम तो होगा अहीं भी नहीं जनरल पुलिस में चिंगा उड़ मर तो कार का मदे तो यार ठल ले ठुबाई नहीं Vistapurda Leba CI College ke Geography Department ki award pa oza join tawdrabadi exam boycott tawragani hainanga se college asigi student union amadi mahairoi singna irang hawrokuna Vistapur Kaichel amadi tidim lambi thinglure mahairoi singna pung amarom tabdagi college tagi tholaktuna hanagi Vistapur Kaichel mapati dim lambi thingzinki lambi da lakpa gari sing chathankide gari yamna lakpa matam oibana kilometer anirom sangna gari sing pareng lengjura lambi chinki khudak aduda Roni Mayengbam additional SP Ops Satyam Takhelambam additional SPLO Manoj Prabhakar SDPO Vistapurna Luchingba District Police Team ama lautuna irang laksin na ba honaki nungtilgi pung ani khara helakpada police team na mahairoi sing lambigi nakalda takthok tuna gari sing charhanki amadi additional SP singa college asigi student union singi mehut singa wari sanaduna irang adu lemthaki student union gi general secretary CS Pradip na phongdokibada college asigi geography department ta oza ani khakta leibani oza ani dugi manungda oza and ibem cha transfer tawkre college principal gi release order yaudana atopa college ta join tawkibani aduga magi mahuta lakada Ningthosam Vidyarani Sumamang Jay December Kundagi College Asida join Tonaba order Tokrabaso Ngasi forward join Todabadagi student union Kongjang Sangsilagani Haina Lautokiba Laikrabani Ngasi Atingbada Assistant Professor Ningthosam Vidyarani na College Asida join Tobagi Cheryl Pisilakpaga Lulina Ningtogama Numitagi Laklagani Habidagi Kongjang Adu Yasinakre Student Union ki Maikidigi Education Minister TS Basanta Kumarna Mairoi Singiwa Tabi Bamadi Kudak action Lokat Pirakpa Adugi Damak Nungai Basu Fongdorakli January 16 Levak asigi konung New Delhi da pangthokadoriba Republic Day gi tharamda Manipur gi mahut sinduna saruk yagrukadoriba Chief Minister Indigenous Martial Arts Academy gi thang tagi sanaroi amadi official yawnamyo yankhai na saba cultural truth amanga se Chief Minister N Virena lamthakre konung mamangda leiba art and culture gi loisingda pangthokiba cultural truth lamthabagi tharam aduga mari ledena Chief Minister N Virena hai
thangsi khasi naiba fur masal ki marakta khena ba leitaba chakhotpa khunai amagi manglanda lengak asina thangjiliba khongthang asibu mibong kudimak na sokat minasi ipaipu singi haktakti ki leraklaba thang ta hariba masana asida leishemlon lengak klon amadi thangsi khasi yawbada natana marebak maramdam nushibagi thil pokhanba ngambana masana asi yokhatpani jai kharagi mamangda mahailoi sang kuntra rom khaktada thang ta tambiram labasung asidi mahailoi sang chama henbada mahai tambiba ngamle masigi mathakta chingi district sing da su thang ta gi class hapa hore chief minister na makha taraduna politician gi mathau asi lewak amadi miyam gi yai fanaba amadi saukhatna ba khonabani masigi ona taina bada hau ki bada leramba politician sing da lamdam asigi karamba mai kaida Purambano Khanbada Chamam Nabapogi, Haukiba Republic Day Gitaram Sing da State Asigi Contingent Sing Saru Yarabasu, Top Masak Topa Udabana, Kumsi Jay Asida Miamda, Anoba Mahau Amapi Nabagi Damag Tang Tagi Contingent Sing Asi Tabani, Nakalamaramda Tasigi Mangagi Namidang Pung Mapanram Tabada City Police Station Gi, ASI Amana Masagi Service Nomina Nupi Amabu Nomina Kapkiba Adugamari Ledina, ASI Adugi Matata Lokafam Topa Legal Action Jab Channel Logani Highness CM Nat Hasbabiki. Society sida da koi pai puna satlamba pai puna leiramba hingamba tauramba sajat lisat khara koi tamba mathok da hinganba mathok da ngasi Manipuri sing mangthara ise kari Manipuri state ta unrest leiram ise kari no leiri ise kari no koi masel gi merka discipline leite koi masel gi merka thajan ab leite lamsa beba mangje le adu gi pon me andori revive to hona bani koi na thangta hingkat hanan na school sam magi hen mathak ta hangkala ise jing da ba ukul da hang e Sandel hangdori, matang hangdori. Yam discipline society masemninge, yam develop society masemninge. Duga ikoi masen gi marak da cannibal ite ba singni na traga tammi tribal na traga general adu wada ina cannibal ite ba. Adu sakhot produ kari so samana ba porma aduna maru ina thang da yam kana emphasis pira ga hona jarai si society state da discipline loina nationalisms mazati bunung shibagi marai bak maramdam bunung shibagi madi wakalon adu pohon na tawbani Umanglay kan ba open ba luf na Manipur miyam galun na Tripura gi tongan mafam ahunda umanglay haraw ragani haina lub asigi publicity secretary TS Ratan Kumar na thatropa Gerol amana hari Gerol asina makha taraduna maitei singki punsi mahing na chatnabi kayagi mayol oiriba umanglay haraw bagi tharamasi lamdam asida dantana Manipur gi mapanda maitei singna khundari ba mafam singda hena pak sanna pangthok narakli jai kharagi mamangda Tripura da khundari ba maitei singi mafamda lai haraw ba haibase subna tagi wari oina khakta oina leram badu ngasidi ukol namya gi matinga lunna Agartalagi Avianagar da leiba ibudo puthiba asi leptan haraw ba horak padagi ngasidi Tripura gi khulkya da pangthokpa hokre thorang asigi manung chana ibudo puthiba gi mathakda mochumni ki ibudo pakhang ba amasung Kamalpur gi nongphok panthoibina chingba so jai asidagi haraw ba horagani khongchet asida ukol na luchingba amaiba pena asaiba amasung amaibi punna miyo yankhani thoina saba team ama lakliba January 8 lisingani kunhomdoi da Tripura gi damag Imphal thadok lagani haina Gerol asna makhatari Ngarang Union Home Minister Amit Shah laktuna Manipur da lupa crore listing amaga jom henbeki project amadi scheme kaya Sangaba amadi jadra honbeki pangto ki batharam gi manung channa moirang konjangmam lekai da leiba INA Advanced Headquarter da leiba North East India gi khwaidagi wangba India gi tricolor flag jingat katuna Sangha kiba Union Home Minister Amit Shah bo taramna ok nabagi damak lengwira kiba miyambo moirang ACG MLA thongam standina thagatba amadi nungaiba phungdorakli moirang da leiba MLA office pangthokpa pawgi mifam amada DH Santina pangmi singda hai Union Home Minister Amit Shah na lakpada moirang ACG miyam amadi moirang ACG manungda leiba Art and Culture School College ki mahiroi sing sanaroi sing ibudau thangjing phamnaiba charab loi sang lei maningol CSO kayana thokpi raktuna harau taram OP bagi dhamak Manipur gi Chief Minister na iba Gerol thabi raktuna moirang AC gi miyam bu thagat pirakle loina nangarang gi thoram adu moirang AC asigi miyam na hotna biba madi support to bibadagi mai pakna pangthupa ngamki bani maram aduna Manipur gi tongan ba mafam da Union Home Minister Amit Shah bu taram na nabagi dabag lengbi rakhiba miyam amadi moirang AC gi miyam bu thagat pagal loni na nungai ba phungdok chari haina mahak na makha tarakle Malaki Mujat Pavitra Salanavika Adu Sunatana Sanavagi Phil Kudibata Laiviva Sanaroi Singh Maroi Nadu Sanavagi Sogotoga Vidiva DFA MOFA Polo Club Thangta Gano Enatia King the organization Puno Pusu
ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯣꯏꯅꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯂꯩꯕꯤꯔꯤꯕ CSOꯁꯤꯡ club organizations punamakna sigumlaba Bharatki kai khubeng sakoraba Indian Home Minister Amit Shahjina lengbi rakpasida sigumlaba function sida miyamgi adu sozo achoba sozo abaga loidana support to biba abaga loidana pangthokhiba Nungthal Layman Nupi Lufna All Manipuri United Clubs Organization Amuka Kusam Naraga Marirak Suba Oina Ningtam Kudogi Taram Top Sifai Ginungthal Layman Makaleka Community Hall Nangasi Pangtokre Taramadu Kuldi Ahal Singda Ningtam Tagi Atapa Fi Kudo Dauduna Machamasu Oidiba Singna Ahal Singbunu Shiba Amadika Kumnaba Utbagi Taramni Hariba Taramadu Amukogi President Fairoism Nando Luwang Luf Asig Advisor Wairapom Gonendro Nungthal Layman Nupi Lufki President El Komdonbi Devi Amadi Thongkong Lakshmi Municipal Council ki Ward Number Ani ki Hanagi Councillor MV Roshan Alina Thoromapu Oina Saryaki Thorom Aduda Hal Oiraba Oirabi Kuntra Taruk Amadi Physically Challenged Disabled Oiraba Mui Ani Punna Mui Kuntra Nipanda Ningtam Tagi Free Blanket Kudol Tauki Lodena Thorom Pangtok Liba Mafam Dawangoi Police Station ki OCS Pasanta Sulaktuna Silva Singda Selgi Mating Pangduna Pungning Thogat Lamki Thorom Aduga Mari Lenana Amukogi President na Haikibada Levak Amas Sokatpa Hibasida Naha Sina Hal Singbu Matam Pumbada Nushiba, Awat Apaying Sinbiba, Hal Singi Pautak Loba Amadi, Ikai Kumnaba Matautai, Manipur Singalinga Matamdaki Hal Singbu Naha Sing Ikai Kumnaba Amadi, Makogi Pautak Lodra Tavak Taura Kibana, Iramda Manipur Si Wat Tapada Balevak Ama Oibet Natana, Kutkan Pangan Balevak Ama Oina Palam Libani, Ngasi Lamzam Chiki Naha Oiba Kayana, Hal Singbu Yang Sinbiba Wat Pa Amadi, Hal Singda Tamfom Tokpa Ikai Kumnaba Adu Walakpadagi, Kudam Kaya. Miyamna Ure, Muekaya Amadi Makogi Mama Mapa, Mapu Mabok Fawa Tati Tawaina Toba Amadi, Intokuna Tambaki Todokaya Torakpana, Ahalkaya Ama Yamna Wana Lady Amadi All S Homes in the Ahalkaya Lady, Masigumbasi Mueba Ama Oina Quadiki Tawhida Batavagdi Madugumba, Al Singbutati Tawaina Toriba Mui Sindu, Lina Suyaroi, no Manatraga Nomadi, Makois Owabakaya Mayuk Narkani Haina Namakataki. Nungthal Layman Nupi Love Top Sifai Makaleka ki President El Komdon Bina Haikibada Love Asina Ahal Singi Mafamda Ikai Kumnaba Utuna Ningtam Thagi Matamda Kuldugi Ahal Oiraba Oirabi Kayada Ngamzaba Kudol Pibagi Tavak Asi Miyamna Pukning Tawat Pirakpana Jay Kudingi Pangtok Naba Pandam Thamli Asigumba Tauram Ama Sinba Haibasi Miyamgi Mateng Yaudrabadi Mapung Faroi Maram Aduna Miyamna Ahal Singbu Nushi Biba Utpa Oina Manipurgi Mafam Kayada So Asigumba Tauram Sing Pangtok Pio Haina Mahak Namakatana Fundorakli Union Home Minister Amit Shah ki numit ini ki Manipur khongjata tongan ba project kaya gi uref yung tamlamba amadi sangabagi thoram kaya pangthok lamba adugi manung channa ziri tipai muk road sem nabagi uref yung tamlamba adugi damag ziriwam BJP mandal amadi tongan ba public leaders sina ziriwam ki Iraval statue managda haraf tayang ba phongtok baga thoram ama pangthok re ngasigi thoram aduda BJP ziriwam mandal ki president K Zadu vice president Hemang Panmai minority morcha ki president Jalal Uddin ziriwam BJP mahila ki president A. Aruna Devi Amadi, tongan by executive members Sing Su Saryaki, Zirivam ki Boropekra subdivision de Suthagarpa Fungtopagi Thoram Ama Pangtoki, Thoram Aduda, BJP Zirivam Madalgi Vice President Samuel Kumar Bose Amadi, executive member President Su Saryaki. Ngarangdagi Hauna Virmangol College Saumbungi Multipurpose Holder Soft Skills Development Committee Amasung IQAC Anina Kutsam Naduna Pangtokiba 2 days training on soft skill program apung fana pangtokre 2 days training on soft skill program asida YK College ki Assistant Professor Dr. N. Sobarani, Assistant Professor Mutum Landoni, DM Science ki Assistant Professor Dr. Yaifabi Akoizam, LMS Law College ki Assistant Professor T.S. Lintoingambi, Biramangol College Saumbungi Assistant Professor Dr. S. Zogita Devi Amadi, Bia Teacher Training College DMG Assistant Professor Dr. S. Sangila Devi na resource person oina Saryaki. Resource person singna mahiroi singda all-round development of youth-related oiba Hiram Singh, personality development, environment consciousness, leadership quality, time management, mobile security, C-Maps, legal awareness, amadi adolescent ki matang dawa ngangki. Nominini chupna pangthok by awareness program aduna mahiroi singda loksing gyan pinabagi damak. Birmangol College Saumbungi Principal Dr. A. Surenjit Singna Resource Person Singh Buthagat Pa Fungdoki.
The Academy of Performing Arts APA na namit ni Fumangani chimna sathakadaba acting training course kam drama production ngasi thawal wangmata bada leiba naran inat pukai cultural hall da hodokre APA na hek safung lakpadagi ngasi fobda lamdam asigi kala amasung nat pu awang wathakta sakhatnaba khonaduna lakli loinna pung isai jagoi acting amasung drama bu pamzaba naha oiribi bhairoi kaya semgatuna lakli Academy asina World Music Day lisangani kuni toida jagoi amasung isai gi matangda tha ahumgi oiba workshop kam production gi program ama pangthoki drama gi matangda numit nimphumangani gi oiba training program ga loinina Manipuri folk jagoi amasung isai gi festival amasung mai pakna sinkre handak Academy asigi taibang mi human species haina mington ba dance drama amasung mai pakna pangthoki Numit homni chipna sathagadaba All Assam Spectacle Group Competition lisangani kunumdoi Sanamahi Sports Academy na sanduna ngasidagi Dog Patil Part 4 Khoiren Kasar Assam da hodokre hodopagi tharamda Elawam Sunil President Sanamahi Sports Academy Nitya Bhushan De Amadi RK Sanahal Vice President All Assam Spectacle Association Dr. Ruminad ex-MLA Borkolana Chingbana Musing na sina Functional President Chief Guest Amadi Guest of Honor oina das election ki competition na sida tongan ba team kon mathoina sarukyari 9A side men's open sec Nur Muhammad Memorial Trophy Lushinbigi Taram ama Khetri Awang Lekai gi PIS football ground pangthokre Sek Babu Macha Memorial Trust na sponsor tawduna trust asigi masak na ba mi kyana sarugya gi batharam adida Khetrigau AC gi MLA Sek Nurul Hassan Hai Laikidraba Apokpa Sek Nur Muhammad na takpiramba yathang inba oina football tournament assistant bani education namadi sports kilamda ahenwa miteng thamduna khonai asigi thabak tawgatabani hairamba yathang singkaidung da kawba leiroi yathang asimak mapung fana pangthokpa ngamba oizagi mathang chahidagidi football tournament asi hena chauna sei khudingi leptana pangthoknaba sem sare haugalak liba naha singna taba Jinjak saduna arembada matam manghal loisi anoba sakapa nungaiba Manipur ama oinabagi damak aikoi khudimak thodang lominaba matam oirabani haina so Kejugao AC gi MLA Sek Nurul Hassan Fungdoki Dakar is okay. Loina Putoga, Hoki with Sahi Mari, Manas, the left and bringing a lie. Here I say, had a Kitali was Sahi, Manipur State League semi-finalist. We covered Ketriga, Lava Sigi, Football Academy under 17 years sessions and the Sahi district. The football tournament is holding the Memorial Trophy having grounds in the football tournament city. Myanmar Manipur rise with heart of the Laga, Ampar, Haivana, a say Manipur State, Batanga, Pauli, Trophy and William. Zirivam Higher Secondary School gi playground da All Zirivam Sports Association standuna December 13 tagi haukiba Taranipan Suba District Level Set Second Division Football League Tournament lisangani kunito gi ngasi sana kiba match da YHC na LHYC bu goal ahum amada yamna laina mai tiba beki ngasi gi match aduda LHYC na toss ngamlaga sana ba hauki First half mamang da LHYC gi sanaroi hehen haukif na mapan suba minita goal ama chanki aduga YAC gi sanaroi lenmin thangna tarahumdoi suba minita risangna taramapan suba minita goal amaga chanduna YAC gi puna goal ani chanki First half mamang fawda YAC na mangjin thaki second half matungda YAC gi za sanaroi Robert na nifumanga suba minita goal amaga amuk chanduna puna goal ahum chanbangamki tim animang na apiba wantamgi manungda goal ahum ama chanaduna YAC na LHYC bu goal ahum amadamai chibabiki ngasigi match aduda Lentin Sam Singshon Nilakamal Satswang amadi Aziz Haider na mathang sina center referee assistant referee amasong Mari Suba referee oiki mamang thagi December tang 13 tagi hauraga sanaba haukiba Taranipan Suba District Level Second Division Football League Tournament lisangani kunithogi league point table da RYC Rangai Zangna point Taranithoi amadi Youth Sinlung Club Kalinagar na point mapan founduna champion amadi runners up oiki Aroba mareba pau amhana bizari Tongan ba lalalof nipan gi nupi kadar ani yauna apunba kadar ni fum doi khulai thadokuna lengakta changlakre
CI College ki awat pa oza join tawdabagi mahairoi singna irang hawragtuna Vishnupur Kaichel amadi tidim lambi thinglure. Republic Day ki tharamda Manipur ki mahut senduna saruk yarugada riba thang tagi standaroi amadi official yauna miyo yankai mangana saba cultural trophy ngasi Chief Minister N Birena lamthakre. Mami TV ki Manipuri Prime Time News matang asada loizari ing tabiri ba singbu amuka hanna chan mabamna khurumjari.